ꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯚꯇ ꯂꯥꯛꯑꯣ ꯏꯁꯩ ꯈꯔ ꯁꯛꯁꯤ ꯆꯥꯛ ꯊꯣꯡꯅ ꯉꯁꯤ ꯁꯥꯎꯠꯀꯤ ꯁ꯭ꯇꯥꯏꯜꯗ ꯃꯣꯔꯣꯁꯀꯤ ꯃꯥꯏꯖꯦꯟ ꯈꯔ ꯂꯧꯔꯦ ꯑꯩ ꯆꯥꯔꯔꯣꯏ ꯕꯤꯍꯨ ꯌꯦꯡꯕ ꯆꯠꯂꯅꯤ ꯕꯤꯍꯨꯁꯦ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ला 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 ꯁꯣꯝꯗꯁꯨ ꯃꯥꯏ ꯌꯦꯟꯁꯦ ꯃꯄꯥꯟꯗ ꯂꯩꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯇꯨꯀꯠꯆꯕ ꯈꯣꯠꯄ ꯌꯥꯗꯦꯀꯣ ꯅꯪ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯑꯩꯅ ꯁꯦ ꯇꯧꯕ ꯌꯥꯗꯦ ꯑꯩꯅ ꯂꯨꯈꯥꯛ ꯄꯥꯏ ꯌꯥꯗꯦ ꯀꯥꯏꯕ ꯂꯩꯇꯦꯀꯣ ꯃꯄꯥꯟꯗꯗꯤ ꯃꯄꯥꯟꯗ ꯂꯩꯇꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯪꯖꯤꯜꯂꯛꯑꯣ ꯈꯨꯖꯤꯟ ꯖꯣꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯈꯪꯖꯤꯜꯂꯛꯑꯣ ꯃꯄꯥꯟꯗ ꯂꯩꯔꯗꯤ ꯑꯃꯅ ꯃꯇꯦꯡ ꯇꯧꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕ ꯃꯁꯤ ꯑꯦꯛꯖꯦꯛ ꯑꯣꯏꯔꯕ ꯄꯣꯠꯅꯤ ꯑꯩꯅ ꯁꯣꯝꯗ ꯂꯥꯏꯚ ꯊꯥꯔꯤ ꯁꯣꯝꯗ ꯃꯈꯥꯔꯣꯝꯗ ꯀꯥꯡ ꯆꯤꯛꯂꯛꯏ ला 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 ꯇꯨꯝꯕ ꯉꯔꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯔꯒꯦ ꯂꯥꯏꯚꯁꯤꯕꯨ ꯀꯅꯥꯝ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅ ꯀꯅꯥꯝ ꯊꯣꯛꯂꯛꯇꯦ ꯃꯌꯥꯝ ꯌꯦꯡꯕ꯭ꯔꯣ ꯂꯥꯏꯚ ꯑꯦꯛꯁꯟꯗꯣ ꯅꯪ ꯊꯣꯛꯂꯛꯑꯦ ꯀꯔꯤꯅꯣ ꯑꯩꯅ ꯌꯦꯡꯉꯧꯁꯤ ꯌꯦꯡꯅꯤꯡꯕ꯭ꯔꯣ ꯃꯌꯥꯝ ꯆꯠꯅꯤꯡꯕ꯭ꯔꯣ ꯁꯥꯎꯠꯀꯤ ꯁ꯭ꯇꯥꯏꯜꯗꯅꯤ ꯁꯤ ꯀꯩ ꯀꯧꯏ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯑꯁꯥꯃꯤꯁꯇꯗꯤꯁꯦ ꯅꯣꯔꯣꯡꯒꯤ ꯄꯥꯠ ꯍꯥꯏꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯅꯕꯗꯤ ꯀꯔꯤ ꯄꯇꯥ ꯍꯥꯏꯕꯅꯤ ꯁꯥꯎꯠꯇꯁꯨ ꯁꯨꯝ ꯀꯔꯤ ꯄꯇꯥ ꯍꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯗ ꯀꯔꯤ ꯀꯧꯒꯦꯕꯁꯦ ꯀꯔꯤ ꯄꯇꯥ ꯅꯠꯇꯕꯤꯗ ꯑꯁꯤ ꯃꯅꯥꯛꯁꯦ ꯑꯩ ꯃꯉꯣꯟꯗ ꯌꯦꯡꯁꯤꯅꯦ La 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 la. ꯃꯃꯥꯡꯗꯕꯨꯗꯤ ꯑꯩꯅ ꯈꯔ ꯍꯥꯞꯈ꯭ꯔꯕꯅꯦꯕ ꯁꯤ ꯃꯅꯥꯁꯦ ꯑꯗꯣ ꯐꯤꯅꯤꯁꯤꯡꯗꯁꯨ ꯑꯃꯅꯤꯈꯛ ꯆꯥꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯦ ꯌꯥꯝ ꯂꯥꯏꯠꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯕꯤꯕ꯭ꯔꯣ ꯀꯦꯃꯦꯔꯥꯁꯦ ꯈꯤꯇꯪꯗꯤ ꯃꯑꯣꯡ ꯆꯥꯗꯦ रात आऊंगा मैं तुझसे ले जाऊंगा मैं चोरी से आना चुपके से जाना अच्छी लगी दिल लगी मुझसे ꯂꯣꯏꯔꯝꯗꯥꯏꯗꯨ ꯈꯛꯇꯪ ꯆꯥꯏꯒꯦ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯄꯩ ꯈꯛꯇꯪ ꯆꯥꯏꯒꯦ ꯅꯪ ꯈꯔ ꯊꯣꯛꯄ ꯂꯥꯛꯆꯔꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯀ꯭ꯔꯤꯀꯦꯠꯁꯨ ꯀꯟꯅ ꯊꯥꯔꯤ ꯀ꯭ꯔꯤꯀꯦꯠꯁꯨ ꯀꯟꯅ ꯊꯥꯔꯤ ꯀ꯭ꯔꯤꯀꯦꯠꯁꯨ ꯀꯟꯅ ꯂꯩꯕꯅꯤ ꯀ꯭ꯔꯤꯀꯦꯠꯀ ꯌꯦꯡꯂꯤꯉꯩ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯨꯅꯁꯦꯅ ꯂꯥꯏꯚ ꯊꯥꯖꯤꯜꯂꯛꯄꯅꯤ ꯃꯌꯥꯝ ꯂꯥꯏꯚꯇ ꯂꯥꯛꯄꯤꯌꯣ ꯁꯔꯃꯥꯕꯨ ꯃꯌꯥꯝꯒ ꯆꯞ ꯃꯥꯟꯅꯕ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯜꯂꯨꯛꯆꯔꯤ ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯍꯩꯖꯗꯦꯀꯣ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ
ꯃꯣꯔꯣꯛꯁꯨ ꯈꯛꯇꯪ ꯍꯥꯞꯄꯤꯒꯦꯁꯦ ꯀꯩꯀꯩꯅꯣ ꯑꯩ ꯈꯪꯗꯦꯅ ꯊꯣꯡꯕꯁꯦ ꯏꯍꯩ ꯖꯟꯗꯦꯅꯤ ꯃꯣꯏ ꯆꯥꯗꯕꯗꯨ ꯑꯩꯅ ꯊꯣꯡꯕꯤꯌꯨ ꯃꯩꯇꯩꯂꯣꯟꯒꯤ ꯏꯁꯩ ꯁꯛꯁꯤꯔꯣ ꯔꯟꯕꯤꯒꯤ ꯏꯁꯩꯒꯁꯦ ꯃꯌꯥꯝ ꯍꯥꯏꯔꯝꯒꯅꯤ ꯈꯪꯗꯦꯗ ꯌꯥꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯆꯤꯛꯄꯗ 이동 예쁘리 땡큐 헬로 하이 ꯍꯧꯖꯤꯛꯁꯤꯕꯨ ꯋꯥꯈꯜ ꯁꯨꯝ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯁꯨꯝ ꯂꯥꯏꯠ ꯊꯥꯖꯔꯛꯄꯅꯤꯗ ꯃꯌꯥꯝ ꯋꯥꯈꯜ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯅꯕ ꯃꯌꯥꯝ ꯃꯆꯨꯁꯦ ꯍꯥꯞꯄꯗꯗꯤ ꯃꯥꯏꯁꯦ ꯐꯖꯔꯍꯦ ꯃꯣꯔꯣꯛꯇꯤ ꯈꯔ ꯀꯥꯞꯇ꯭ꯔꯕꯅꯤꯕ ꯌꯦꯡꯁꯤꯀꯣ ꯑꯃꯨꯛꯇ ꯑꯃꯨꯛ ꯃꯆꯨ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤ ꯃꯌꯥꯝ ꯑꯁꯤꯁꯤꯕꯨ ꯑꯁ ꯕ꯭ꯔꯦꯅꯦꯁ ꯄꯥꯏꯇꯣ ꯍꯥꯞ ꯑꯃ ꯂꯧꯅꯤꯡꯉꯤꯗ ꯃꯌꯥꯝ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯃꯅꯝꯁꯦ ꯆꯥꯅꯤꯡꯒꯨꯝ ꯇꯧꯋꯤꯗ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯆꯥꯏꯀꯣ ꯆꯤꯟꯗꯤ ꯊꯤꯔꯣꯏꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯦꯕ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯒꯤ ꯃꯌꯥꯝ ꯌꯦꯡꯁꯤꯀꯣ ꯃꯆꯨꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯀꯂꯔ ꯑꯣꯟꯒꯦ ꯍꯥꯏꯁꯦ ꯎꯕ꯭ꯔꯥ ꯁꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯁꯦ ꯀꯃꯥꯏꯅ ꯊꯥꯅꯤ ꯁꯤꯕꯣ ꯑꯧ ꯌꯥꯏꯁꯦ ꯌꯦꯡꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯁꯥꯎꯠꯀꯤ ꯏꯁꯇꯥꯏꯜꯗꯅꯤꯀꯣ ꯃꯅꯥꯁꯦ ꯈꯁꯦ ꯁꯨꯝ ꯆꯥꯏꯁꯤꯟꯒꯦꯀꯣ ꯃꯣꯏ ꯁꯥꯎꯠꯇꯗꯤ ꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯩ ꯁꯥꯎꯠꯇꯗꯤ ꯌꯥꯝ ꯄꯥꯝꯅ ꯆꯥꯅꯕꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯃꯥꯏ ꯆꯥꯛꯀ ꯆꯥꯗꯕꯅꯤꯅꯀꯣ ꯏꯁꯤꯡ ꯈꯔ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦꯕꯣ ꯆꯞ ꯆꯥꯔꯕꯅꯤ ꯍꯦꯛ ꯄꯨꯊꯣꯛꯄꯕꯣ ꯑꯁꯤꯒ ꯄꯦꯛ ꯑꯅꯤ ꯑꯍꯨꯝꯒ ꯊꯥꯔꯒ ꯇꯨꯝꯃꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯅꯦ ꯃꯌꯥꯝ ꯍꯥ ꯄꯦꯛ ꯑꯅꯤ ꯑꯍꯨꯝ ꯊꯥꯔꯗꯤ ꯅꯨꯡꯗꯥꯡꯅ ꯀꯥꯐꯤꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯂꯨꯄꯥ ꯆꯅꯤꯅ ꯀꯥꯐꯤꯔꯦ ꯁꯨꯝ ꯅꯣꯛꯁꯦꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯐꯠꯇꯕ ꯀꯩꯁꯨꯝ ꯈꯟꯕꯤꯔꯨꯅꯨ ꯇꯣꯃꯦꯇꯣꯁꯦ ꯈꯔ ꯁꯣꯏꯔꯒ ꯍꯥꯞꯄꯒꯦ ꯀꯣꯏꯒꯤꯅꯣ ꯃꯁꯤꯒꯤ ꯔꯥꯡꯒꯤꯅꯤ ꯌꯦꯠꯇꯣꯏꯁꯦ ꯃꯤ ꯎꯁꯤꯠꯇꯕ ꯔꯥꯡꯒꯤꯅꯤ ꯑꯦꯔꯥ ꯅꯪ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯛꯈ꯭ꯔꯣ ꯏꯁꯩ ꯑꯃ ꯂꯩꯗꯅꯅꯦ ꯀꯅꯥꯅ ꯄꯨꯊꯣꯛꯏꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯂꯨꯄꯥ ꯀꯨꯟꯅ ꯀꯣꯟꯅꯗꯦꯅꯦ ꯃꯩꯇꯩꯂꯣꯟꯒꯤ ꯏꯁꯩ ꯁꯛꯁꯤꯀꯣ ꯏꯁꯩꯁꯦ ꯍꯥꯟꯅꯗꯤ ꯃꯌꯥꯝ ꯐꯥꯔꯝꯕꯅꯤ ꯀꯔꯤ ꯏꯁꯩꯅꯣ ꯀꯥꯎꯈ꯭ꯔꯦꯗ 이렇게 들어가도 이제 럭나루게 마시디 럭나루게 마시디 사나루게 꾸마이게 럭나루게 마시디 이제 이 본도도 로드로니 모록 사드나 ꯅꯕꯤ 아니 탕놀이 곰탕새 하나 들으면 되고 싶어 이거네 가자 이제 이번에
ꯐꯥꯗ꯭ꯔꯦ ꯁꯤ ꯍꯩꯖꯤꯜꯂꯛꯑꯦ ꯃꯌꯥꯝ ꯁꯧꯒꯠꯂꯛꯄ ꯗꯨꯅꯤꯌꯥꯗꯣ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯂꯥꯎꯅ ꯇꯧꯒꯦ ꯃꯣꯔꯣꯛꯇꯤ ꯈꯔ ꯁꯥꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯁꯤꯡ ꯈꯛꯇꯪ ꯌꯥꯝ ꯍꯩꯖꯤꯜꯂꯒ ꯐꯖꯅ ꯁꯧꯍꯜꯂꯒꯦ ꯃꯣꯔꯣꯛꯇꯤ ꯆꯥꯗꯕꯅꯦꯕ ꯃꯥꯁꯦ ꯃꯌꯥꯝ ꯂꯣꯡ ꯈꯣꯡꯊꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯏꯆꯤꯛ ꯆꯤꯛꯑꯦꯅ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯩꯕ ꯍꯥꯏꯁꯦ ꯄꯨꯡꯍꯤꯡ ꯍꯤꯡꯕ ꯍꯥꯏꯗꯨꯅꯤ ꯃꯄꯥꯟꯗ ꯂꯩꯕ ꯍꯥꯏꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯀꯔꯝ ꯂꯥꯏꯛꯇ ꯂꯥꯛꯇꯒꯦ ꯌꯥꯏꯐꯔꯦ ꯁꯅꯥꯇꯣꯝꯕ ꯕ꯭ꯂꯣꯛꯁ ꯍꯦꯜꯂꯣ ꯍꯥꯏ ꯌꯥꯏꯐꯔꯦ ꯁꯅꯥꯇꯣꯝꯕ ꯀꯩ ꯃꯊꯦꯜꯅꯣ ꯑꯩꯁ ꯏꯃꯥꯟꯅꯕꯒꯤ ꯌꯦꯟ ꯈꯔ ꯉꯧꯔꯤꯌꯦ ꯁꯅꯥꯇꯣꯝꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯉꯥꯔꯤ ꯑꯣꯏꯅ ꯃꯦꯠꯂꯅꯤ ꯎꯄꯥꯏ ꯂꯩꯇꯦꯅꯦ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯁꯦ ꯃꯌꯥꯝ ꯂꯥꯏꯞꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥꯟꯅꯕ ꯐꯖꯅ ꯁꯤꯌꯥꯔ ꯇꯧꯁꯤꯜꯂꯣ ꯁꯔꯃꯥꯁꯤꯕꯨ ꯃꯌꯥꯝꯒ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯞꯁꯤꯒ ꯃꯌꯥꯝ ꯑꯩꯁꯦ ꯀꯥ ꯍꯦꯟꯅ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯖꯗꯦꯀꯣ ꯃꯌꯥꯝꯒꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯖꯕ ꯄꯨꯛꯅꯤꯡꯕꯨ ꯍꯨꯕ ꯋꯥꯍꯩꯗꯣ ꯍꯩꯖꯗꯦ ꯏꯁꯩ ꯈꯔ ꯁꯛꯁꯤ ꯃꯌꯥꯝꯗꯣꯏꯗꯤ ꯅꯠꯇ꯭ꯔꯣ ꯏꯁꯩꯁꯦ ꯀꯔꯤ ꯏꯁꯩ ꯁꯛꯂꯛꯁꯤꯒꯦ ꯏꯁꯩꯁꯦ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯐꯖ ꯁꯛꯑꯝꯃꯤꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯏꯁꯥꯅꯁꯨ ꯈꯔ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯅ ꯁꯛꯑꯝꯃꯤ ꯕꯣꯔꯥ ꯈꯣꯡꯕꯥꯟꯗꯒ ꯑꯩꯈꯣꯏꯁꯦ ꯕꯣꯜꯒ ꯁꯥꯟꯅꯕ ꯍꯜꯂꯒ ꯈꯣꯠꯂꯒ ꯐꯖꯅ ꯍꯥꯏꯗꯤ ꯂꯩꯔꯩ ꯃꯄꯥꯟꯗꯒ ꯐꯝꯃꯒ ꯏꯁꯩꯁꯦ ꯐꯖꯅ ꯁꯛꯑꯝꯃꯤ ꯗꯦꯁꯥꯕꯨ ꯍꯤꯟꯗꯤꯒꯤꯕꯨ ꯑꯣꯏꯔꯁꯨ ꯃꯩꯇꯩꯔꯦꯟꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯁꯥꯃꯤꯁꯀꯤꯕꯨ ꯑꯣꯏꯔꯁꯨ ꯑꯐꯥ ꯑꯐꯥꯕꯁꯦ ꯐꯖꯅ ꯁꯨꯔ ꯄꯥꯜꯂꯒ ꯁꯛꯑꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯅꯤ ꯈꯛ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯨꯔꯨꯞꯄꯨ ꯊꯛꯆꯟꯕꯅꯦ ꯑꯃꯕꯨ ꯊꯛꯆꯟꯕꯅꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯈꯣꯟꯁꯦ ꯐꯥꯖꯤꯜꯂꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯛꯀꯗꯕ ꯂꯩꯔꯁꯨ ꯐꯥꯔꯁꯨ ꯃꯈꯣꯟꯁꯦ ꯏꯀꯥꯏꯒꯨꯝ ꯇꯧꯋꯦꯕꯀꯣ ꯃꯤꯉꯣꯟꯗ ꯄꯨꯊꯣꯛꯑꯒ ꯍꯥꯏꯗꯤ ꯁꯛꯀꯗꯕꯁꯦ ꯑꯗꯨꯅꯤꯗ ꯀꯥꯎꯋꯦ ꯑꯩꯕꯨ ꯊꯨꯝ ꯍꯥꯞꯈ꯭ꯔꯕꯅꯦ ꯃꯌꯥꯝ ꯋꯥꯔꯤ ꯁꯨꯅꯔꯤꯉꯩꯗ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯃꯥꯏꯁꯦ ꯀꯨꯞꯅꯕ ꯆꯞ ꯆꯥꯕ ꯃꯑꯣꯡ ꯆꯥꯕ ꯄꯣꯠ ꯑꯝꯁꯨ ꯂꯩꯇꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯉꯁꯥꯏꯒꯤ ꯆꯥꯛꯁꯨ ꯈꯔ ꯂꯦꯝꯃꯦ ꯌꯦꯡꯉꯣ ꯃꯇꯨꯝ ꯑꯃ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯌꯥꯏꯐꯕ ꯑꯣꯏꯅꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯀꯣ ꯏꯁꯩ ꯑꯃ ꯁꯛꯁꯤꯀꯣ ꯃꯣꯗꯤꯐꯥꯏ ꯇꯧꯔꯒ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯔ ꯑꯍꯟꯒꯤ ꯁꯨꯔꯗꯅꯤꯀꯣ ꯑꯩꯅ ꯄꯥꯜꯂꯤꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤ
ꯆꯨꯝꯗꯦ ꯍꯥꯏꯕꯁꯤ ꯆꯨꯝꯗꯦ ꯆꯨꯝꯕ ꯆꯥꯡ ꯍꯧꯖꯤꯛꯁꯦ ꯅꯨꯡꯁꯤꯠꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯂꯥꯛꯄꯗ ꯌꯨꯝ ꯀꯩ ꯇꯦꯛꯅꯕ ꯌꯥꯎꯈ꯭ꯔꯦ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄꯤꯔꯦ ꯉꯥ ꯈꯨꯟꯕ ꯃꯤꯗꯤ ꯕꯤꯜꯗꯤꯡꯗ ꯃꯅꯨꯡꯗ ꯉꯥ ꯊꯣꯡꯕ ꯈꯣꯠꯄ ꯆꯥꯗꯅ ꯐꯦꯃꯤꯂꯤꯒ ꯅꯣꯛꯈꯦꯗꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯉꯥ ꯈꯨꯟꯕ ꯑꯃꯅ ꯅꯨꯡꯉꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯂꯥꯏꯔꯕ ꯑꯃꯅ ꯋꯥꯕꯁꯤ ꯋꯥꯔꯝꯒꯅꯤ ꯈꯪꯗꯦꯅ ꯇꯥꯏꯕꯪꯄꯥꯟꯁꯦ ꯑꯋꯥꯕ ꯑꯃꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯂꯤꯗ ꯈꯨꯗꯩ ꯀꯪꯗꯦ ꯍꯥꯏꯕꯁꯦ ꯆꯞ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛꯁꯦ ꯑꯃꯅ ꯆꯠꯅꯕ ꯃꯇꯝꯅꯤ ꯃꯇꯦꯡ ꯇꯧꯅꯕ ꯃꯇꯝ ꯅꯠꯇ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟꯂꯣꯝꯗꯗꯤ ꯐꯦꯁꯕꯨꯛꯇꯕꯨ ꯈꯪꯗꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯕꯨ ꯈꯪꯗꯦ ꯌꯨꯇꯨꯕꯇꯕꯨ ꯈꯪꯗꯦ ꯃꯇꯦꯡ ꯑꯃ ꯂꯝꯕꯤꯗ ꯗꯁꯥ ꯑꯃ ꯆꯠꯂꯝꯕ ꯊꯦꯂꯥ ꯑꯃ ꯏꯟꯕ ꯉꯝꯗꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯦ ꯄꯩꯁꯥ ꯄꯤꯕꯤ ꯑꯃ ꯇꯧꯕꯤꯔꯦ ꯑꯁꯤꯁꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯐꯦꯁꯕꯨꯛꯇ ꯈꯪꯗꯦ ꯏꯟꯁꯇꯥꯗ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯃꯗ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯩꯁꯥꯒꯤꯇꯁꯨ ꯅꯠꯇꯦꯕꯀꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯐꯣꯂꯣꯋꯔ ꯌꯥꯝꯃꯒ ꯚꯤꯌꯣꯔꯁ ꯌꯥꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯌꯨꯇꯨꯕꯇꯒꯤ ꯈꯪꯗꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ ꯈꯪꯗꯦ ꯑꯃꯗꯤ ꯈꯪꯗꯦ ꯇ꯭ꯋꯤꯇꯔꯗꯒꯤ ꯈꯪꯗꯦ ꯑꯗꯩꯗꯤ ꯑꯃ ꯂꯩꯗꯅ ꯍꯥꯏꯗꯤ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯆꯪꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯑꯗꯨꯅ ꯊꯑꯣꯏꯅ ꯇꯧꯕꯗꯤ ꯅꯠꯇꯦꯕ ꯃꯣꯏꯗꯣ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯋꯥꯈꯜꯗ ꯐꯤꯂꯤꯡ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯇꯧꯋꯤꯅ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯇꯦꯡ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏ ꯃꯇꯦꯡꯗꯤ ꯇꯧꯔꯔꯣꯏ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯁꯤꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯗꯤ ꯂꯨꯄꯥ 10 ꯈꯛ ꯄꯥꯏꯔꯒꯅꯦ ꯈꯪꯉꯕ ꯋꯥꯖꯥꯎ ꯇꯤꯟꯕ ꯍꯧꯔꯅꯦꯕ ꯂꯨꯄꯥ 10 ꯋꯥꯖꯥꯎ ꯇꯤꯜꯂꯅꯦꯕ ꯑꯩꯁꯨ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯣꯏ ꯑꯁꯦꯡꯕꯗꯤ ꯑꯩ ꯅꯨꯡꯗ ꯍꯛꯅ ꯏꯔꯝꯒꯦ ꯃꯌꯥꯝ ꯇꯥꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯗꯩꯁꯨ ꯑꯣꯖꯥ ꯒꯨꯔꯨ ꯌꯥꯝꯅ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯨꯡꯗ ꯍꯛꯅ ꯏꯔꯝꯒꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯔꯣꯏ ꯃꯆꯝꯕꯧ ꯖꯋꯥꯔꯤꯅꯤ ꯑꯁꯦꯡꯕꯗꯤ ꯁꯨꯡꯃꯥꯟ ꯃꯥꯟꯅꯔꯣꯏ ꯏꯁ ꯅꯪ ꯑꯃ ꯂꯥꯎꯔ ꯏꯁꯥꯗꯤ ꯑꯣꯏ ꯀꯥꯏ ꯂꯥꯎꯔꯛꯄ ꯑꯗꯨꯗꯤ ꯀꯥꯏꯗꯩꯅꯣꯅꯦ ꯅꯪꯁꯨ ꯊꯥꯡ ꯂꯩꯔꯗꯤ ꯑꯃꯁꯨ ꯂꯦꯟꯕꯤꯌꯣ ꯍꯥꯏꯅ ꯆꯣꯡꯊꯣꯛꯀꯗꯕ ꯃꯤꯗꯣ ꯑꯗꯨ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯋꯥꯔꯤꯅꯤ ꯑꯩ ꯃꯁꯨ ꯆꯣꯡꯊꯣꯛꯑꯣꯏ ꯊꯦꯡꯅ ꯑꯍꯤꯡꯁꯤꯗ ꯀꯔꯤꯒꯤ ꯀꯞꯂꯤꯕ ꯅꯪꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯅꯪꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯑꯩꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯔꯦ ꯃꯤꯔꯝꯗꯝꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯀꯞꯄꯅꯣ ꯃꯤꯔꯝꯁꯤꯗ ꯂꯩꯕ ꯉꯝꯗꯔꯦ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯇꯤꯡꯈꯪꯒꯤ ꯃꯔꯛꯇ ꯑꯩꯅ ꯊꯥꯡꯉꯤꯕ ꯌꯣꯠꯀꯤ ꯕꯨꯠ ꯇꯣꯡꯗꯨꯅꯁꯨ ꯀꯥꯟꯅꯗꯦ ꯋꯦꯜꯂꯤꯡ ꯁꯧꯕ ꯈꯔ ꯋꯥꯠꯄꯁꯤꯅꯔꯥ ꯈꯪꯗꯦ ꯇꯤꯡꯈꯪ ꯆꯪꯉꯛꯏ ꯃꯤꯔꯝꯗ ꯂꯩꯕꯁꯤ ꯁꯣꯔꯤ ꯀꯅꯥꯁꯨ ꯂꯩꯅꯤꯡꯅ ꯂꯩꯕ ꯅꯠꯇꯦ ꯃꯖꯕꯨꯔꯤꯗ ꯂꯩꯕꯅꯤ ꯃꯤꯔꯝꯗ ꯂꯩꯔꯒ ꯌꯥꯡꯁꯨ ꯀꯟꯅ ꯁꯧꯔꯤ
ꯑꯩꯕꯨ ꯀꯩꯀꯩ ꯍꯥꯞꯈ꯭ꯔꯒꯦ ꯃꯁꯤꯒꯤ ꯍꯦꯟꯖꯥꯡꯁꯦ ꯑꯥꯂꯨ ꯑꯃꯕꯨ ꯍꯥꯞꯇꯦꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯁꯔꯃꯥꯁꯤꯕꯨ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯃꯌꯥꯝ ꯑꯃꯅ ꯍꯧꯖꯤꯛ ꯆꯤꯡꯒꯗꯕ ꯃꯇꯝꯅꯤ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯉ ꯈꯣꯠꯂꯒ ꯃꯩꯇꯩꯒꯤ ꯑꯩ ꯌꯨꯝꯗꯗꯤ ꯂꯨꯄꯥ ꯂꯥꯛ ꯑꯅꯤ ꯑꯍꯨꯝ ꯂꯩ ꯁꯥꯇꯥꯒꯨꯝꯕ ꯁꯦꯀꯨꯔꯤꯇꯤ ꯊꯝꯒꯦꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯅꯒꯨꯝꯁꯤ ꯍꯜꯂꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯕ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯆꯥꯛ ꯆꯥꯅꯔꯕ ꯃꯌꯥꯝ ꯃꯇꯝꯁꯨ ꯊꯦꯡꯉꯦ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯚꯤꯚꯣ ꯑꯃꯗꯤ ꯇꯧꯔꯤ ꯑꯗꯣ ꯌꯦꯡꯕ ꯆꯠꯁꯤꯔ ꯆꯠꯂꯣꯏꯁꯤꯔꯅ ꯋꯥꯈꯜꯁꯦ ꯈꯟꯖꯥꯟꯅ ꯂꯩꯔꯦ ꯀꯩꯒꯨꯝꯕ ꯆꯠꯇꯥꯔꯒꯗꯤꯀꯣ ꯍꯌꯦꯡ ꯌꯨꯇꯨꯞꯇ ꯑꯞꯗꯦꯠ ꯂꯥꯛꯀꯅꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯌꯦꯡꯕ ꯆꯠꯇ꯭ꯔꯦ ꯀꯩꯁꯨꯝ ꯂꯥꯛꯑꯔꯣꯏ ꯆꯥꯕ ꯊꯛꯄ ꯑꯣꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯀꯩꯗꯧꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯩꯁꯥꯒꯤ ꯅꯠꯇꯦꯕꯀꯣ ꯑꯩ ꯆꯦꯟꯅꯦꯜꯁꯤꯕꯨ ꯐ꯭ꯔꯦꯁ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕꯁꯨ ꯈꯪꯖꯗꯦ ꯑꯗꯒꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯍꯦꯟꯕ ꯍꯦꯟꯗꯕ ꯑꯗꯨꯒ ꯑꯃꯅꯁꯨ ꯈꯜꯂꯨꯗꯦꯀꯣ ꯄꯩꯁꯥꯒꯤꯁꯨ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛ ꯀꯔꯝꯕ ꯈꯣꯡꯆꯠꯇ ꯆꯠꯂꯤꯒꯦ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯤ ꯏꯆꯥ ꯏꯁꯨꯅ ꯌꯦꯡꯍꯧꯅꯕ ꯍꯥꯏ ꯁꯨꯝ ꯃꯦꯃꯣꯔꯤꯒꯤ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯑꯁꯦꯡꯕꯅꯤ ꯃꯌꯥꯝ ꯃꯩ ꯌꯥꯡꯅ ꯈꯪꯉꯗꯤ ꯃꯃꯨꯠ ꯇꯥꯗꯗꯤ ꯁꯧꯔꯦ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯃꯌꯥꯝ ꯐꯁꯨ ꯑꯣꯏꯅ ꯑꯗ ꯆꯪꯒ ꯅꯞꯁꯜꯍꯟꯒꯦ ꯐꯗꯤꯒꯣꯝ ꯁꯥ ꯃꯔꯣꯏꯗꯣ ꯈꯔ ꯆꯥꯏꯕꯤꯔꯗꯤ ꯍꯥꯎꯒꯗꯅꯤ ꯐꯗꯤꯒꯣꯝ ꯈꯔ ꯂꯧꯔꯛꯄꯅꯤ ꯐꯗꯤꯒꯣꯝꯗꯣ ꯈꯔ ꯆꯥꯏꯖꯔꯦ ꯑꯩ ꯌꯥꯡꯗꯤ ꯂꯩꯌꯦ ꯑꯩ ꯌꯥꯡ ꯂꯧꯕ꯭ꯔꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯌꯥꯡ ꯉꯁꯥꯏ ꯌꯥꯡꯁꯦ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯍꯋꯥꯏꯗꯣ ꯌꯥ ꯍꯩꯗꯣꯛꯑꯦ ꯃꯌꯥꯝ ꯍꯩꯗꯣꯛꯑꯦ ꯊꯕꯛ ꯑꯃ ꯍꯥꯞꯄꯤꯔꯝꯃꯦ ꯅꯨꯡꯁꯤꯅꯕ ꯍꯩꯔꯅꯨ ꯏꯇꯥ ꯀꯥꯏꯅꯔꯒ ꯋꯥꯕꯅꯤ ꯇꯨꯝꯗꯅ ꯃꯪꯕꯅꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛꯄꯨ ꯁꯤꯒꯨꯝꯕ ꯃꯤ ꯂꯩꯔꯤꯕꯅꯦ ꯅꯨꯡꯁꯤꯅꯕꯗ ꯊꯋꯥꯏ ꯇꯥꯅꯒ ꯅꯨꯡꯁꯤꯅꯕ ꯃꯤ ꯂꯩꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯗ ꯍꯧꯖꯤꯛꯇꯤ ꯆꯥꯟꯅ ꯏꯁꯩ ꯑꯃ ꯊꯣꯛꯑꯝꯃꯤꯁꯦ ꯑꯁꯦꯡꯕꯀꯤꯅꯤꯀꯣ ꯑꯍꯜ ꯂꯃꯟꯅ ꯊꯝꯃꯝꯕ ꯏꯁꯩꯒꯁꯦ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥ ꯀꯥꯏꯅꯔꯒ ꯋꯥꯕ ꯑꯩꯗꯤ ꯅꯨꯄꯥꯒꯤ ꯏꯁꯩ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯇꯥꯃꯣ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯚꯥꯏ ꯊꯨꯡꯅꯗ꯭ꯔꯒ ꯋꯥꯕꯅꯤ ꯃꯔꯛ ꯁꯔꯛꯀꯤ ꯀꯣꯏꯅꯕꯗꯣ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯚꯥꯏ ꯃꯔꯛ ꯁꯔꯛꯀꯤ ꯀꯣꯏꯅꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯇꯥꯃꯣ ꯃꯔꯛ ꯁꯔꯛꯀꯤ ꯀꯣꯏꯅꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯊꯨꯡꯅꯗ꯭ꯔꯒ ꯋꯥꯕꯅꯤ ꯑꯁꯦꯡꯕ ꯇꯥꯔꯛꯄꯗ ꯃꯥꯏ ꯂꯩꯕꯅꯤ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯇꯥꯃꯣ
wakhan kha tamne si ma'am kayo cricket kila king kohli kasi kai no cricket che kana na ngoni ma'am live se loisillage ma'am se yen thobuji nga tinjolo ma'am no video rồi ma'am live jeng video bay se nào video lu mà thắc cái thank you 감사해요 ma'am đây